मसीगे वीडियो सिदा सक्तंग लांबेरिबा से मियोय अहमनी फारिस खान फुंद्रई मय लेकाय रैहान संगायुमफम फिरदौस संगायुमफम इमा आई नसीदी इमानबसिंगा अमता उनरुखिगे उमंग ngasi फावरगे सक्कदबनी अदुना ngannna खरा चखगे इमागे bungo nahangna chatliba lambi do khodong thiba thokani phajana yengaga chatluko image bungo nang imana haiba se hitokanu imana haiba yauko Itaw nang umang day power la ibo karay dana asida umang de power ga lakliba ni itaw kaiduragi umang si afattabaga leibron he apattaba asida mi sang bu khot ngamdaba myam kaya am laigrame itaw nang nang physical maina no pitribi da lairibisida karam ta laitrimi nang ngamini ai ji khangde mataw karamna adugam badubu nang na khanglibano matam kuina ibaini unak tabak kuire aduna nasidi nungai nagtang punsidna